사나름의 와리시디 그런 마땅기 마하디 강대 아코지 빠라 렌다 모이나 마제 아코데 콜도 에 그이노 아코 콜도 기 레이테 콜제 솜나 또 불꾸네 두가 까리노 나 콜리도 까이나가 떡보다 아코지 시 샤우닝가 와이다라 두다 아코지 콜도 꺼내봐 마람 레이터 미곤데 전 와이 하이 봉나디드나고 ngai biramone yamba 야야야 hoi 아유 직티 돌아가 레이디고고 또 그래 와이데 레이비노 unaraga mas wari macha am ta chamthokna zira na Hello guys, ngasi gidi mukbang video di oidrewa. Ngasi di iyambam da prank call tawgi sum tawzen tawbane. Ado mayam adum khangam basu yai wasi iyamje. Da santhoi na adum multi talent oi bai tare. Adum Facebook kumba IG kum dum uramani ba YouTube channel dum lai yune. Je sanura lo dine te de kwa. Nate. Lale. Hello. Lale. Nate. Do maon da sum try tawge. Ado khangde ka hedu no. Was you hydre. ꯍꯣꯏ ꯍꯩꯗꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯈꯣꯟꯊꯤ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯋꯥ ꯆꯥꯕ꯭ꯔꯥꯗꯤ ꯇꯧꯔꯅꯤ ꯑꯗꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯀꯌꯥꯝ ꯊꯤ ꯉꯥꯡꯀꯦ ꯌꯦꯡꯒꯦꯕ ꯇꯨꯅꯦ ꯏꯁꯩ ꯍꯥꯞꯄꯦ ꯅꯪ ꯇꯧꯕ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯐꯨꯔꯛꯇꯅ Hello. 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 하이비요 Kana. phone to bidesi kana mabiro Kana. phone to bidama male hojek Oh, ngasai miss call ramba adugi. kela mabiro Ai si kano da ne kwai thel ge. ko to driver Kai sigi lamding do. lamdeng Khambi bra. jo driver kano gandhi ra Natte o kana. Some miss call ramba adugi sum tawzara wa kana no na. sanathoy ne na boldege Oh, santhoi de ma Facebook kumba da hek thengna wado idera. Oh, is big friend ne bra. thank you Oh, adu yamba kai hotna birige. ais nang anau male Kana bro ge ming se kai kauge ai ming tomthin. something ai ko miss call ai mai sine pung kya da do tin Pung ngasai khar ngallingai dani. pung chawang na Taramathoi baro soi tarakpoi soi da. ma thoi ba soi taraf da Adu yamadi sak sabirabo kamai tau hoge. chak ti charge ai call to gi call history ko gen ti out Oh, miss call je leramba. Lucy je number je 801 706 na tro. Adu miss call leramba kamai no si. main call dar kai na Oh, main call ni. ai khang de Oh, de re kenjang sabirage yamba. ai chak cha de la Oh, tab keno ki kai lambi ha den jam le kai de ki khonang am le bi de ma pa da cham ne cha ga de le coffee shop da sum ke sala la pham mani Oh, kai thabak tawbi no. artist ne bi ni Oh, asyam pe. Ado da sandoi gi kano je thabak se kamai tawi no. habiti Haibadi artist sai je karam mong gi artist no. ꯀꯩꯅꯣ ꯋꯤꯅꯣ ꯗꯥ ꯁꯥꯖꯨꯖꯥꯗꯨ ꯑꯗꯨꯝ ꯈꯪ ꯇꯥꯔꯦ ꯅꯪ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ Kaiba? sure jagoi sai theater film ke ga sure am Oh. Ado handakti video thagalakpuju pangno ugidre. ꯉꯁꯥꯏ ꯑꯃ ꯀꯣꯜ ꯇꯧꯔꯝꯕꯗꯨꯔꯣ ꯉꯁꯥꯏ Oh, ꯁꯛꯇꯥ ꯍꯧꯗꯕꯗꯣ ꯍꯜꯂꯣ hello ꯉꯁꯥꯏ ꯁꯤ ꯏꯅꯥꯎ ꯑꯝꯗ ꯀꯣꯜ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗ ꯀꯩꯇꯥꯔꯦ ꯈꯤꯇꯪ ꯁꯛꯇꯥ ꯍꯥꯎꯇꯅ ꯍꯥꯏꯔꯝꯕꯒ ꯑꯗꯨꯝ ꯇꯧꯕ habiti ꯍꯥꯏꯗꯤ ꯀꯩꯇ ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯈꯤꯇꯪ ꯀꯥꯛꯂꯒ ꯉꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯇꯥꯔꯦ ꯁꯛꯇ ꯏꯇꯥ ꯇꯥꯈꯠꯉꯩꯒꯤ ꯇꯧꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ akoi ai ta kha de ko ꯑꯣ ꯍꯥꯏꯗꯤ ꯀꯩꯇꯥꯔꯦ ꯁꯨꯝ ꯀꯩꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯣꯜ ꯇꯧꯔꯦꯅ ꯁꯨꯝ ꯄꯥꯏꯔꯨꯕꯅꯦꯕꯀꯣ ꯑꯗꯨꯗ ꯀꯩꯇꯥꯔꯦ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ
ꯀꯩꯅꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯈꯣꯠꯂꯤꯅꯣ ꯉꯥꯡꯕ ꯁꯛꯄꯗ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯔ ꯉꯥꯡꯅꯁꯦ ꯈꯣꯠꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯣꯜꯁꯦ ꯁꯣꯝꯗ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤ ꯈꯣꯠꯂꯤꯗꯣ ꯀꯥꯏꯅꯒ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯤ ꯁꯥꯎꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯣꯜ ꯇꯧꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯈꯪꯗꯕꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯈꯤꯇꯪ ꯃꯤꯗꯣ ꯁꯛꯇꯥ ꯍꯧꯔꯛꯇꯦ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯛꯂꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯄꯨꯔꯥ ꯔꯦꯟꯗꯝ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ ꯃꯝꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯗꯨꯒ ꯁꯨꯝ ꯑꯩꯒꯤ ꯍꯥꯏꯔꯛꯄ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯈꯪꯗꯦ ꯉꯁꯥꯏ ꯄꯨꯡ 13 ꯃꯤꯅꯤꯠ ꯀꯥꯏꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯇꯧꯔꯝꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯌꯦꯡꯖꯒꯦꯅꯦ 60 50 ꯀꯌꯥꯅꯣ ꯑꯗꯨꯏꯗꯗꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯈꯪꯗꯦꯕ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯅꯦꯕ ꯑꯃꯔ ꯎꯝ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯥꯎꯅꯤꯡꯉꯛꯑꯦꯕ ꯅꯝꯕꯔꯁꯤꯗꯒꯤ ꯍꯣꯏ ꯁꯤ ꯅꯝꯕꯔꯁꯤꯗꯩꯅꯤ ꯗꯥꯏꯔꯦꯛ ꯁꯤ ꯅꯝꯕꯔꯁꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯔꯣ ꯅꯠꯇꯕ ꯀꯅꯥꯗꯤ ꯍꯦꯛ ꯄꯥꯏꯕꯤꯒꯦ ꯀꯅꯥꯝꯇ ꯄꯥꯏꯗꯤꯌꯦ ꯑꯩ ꯅꯠꯇꯅ ꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯉꯩꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯥꯟꯅꯔꯝꯃꯤꯕ ꯋꯥꯔꯤꯁꯤꯗꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯄꯨꯔꯥ ꯔꯦꯟꯗꯝ ꯑꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯑꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ 25 ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯃꯔꯣꯟꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯏꯌꯥꯝꯕ ꯀꯧꯏ ꯁꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯣꯏꯅ ꯉꯥꯡꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯔꯦꯕ ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯔꯤꯝ ꯈꯪꯗꯦ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯗꯨ ꯀꯥꯟꯗ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯣꯏ ꯍꯣꯔꯦꯟ ꯏꯪꯅ ꯇꯞꯅ ꯇꯧꯔꯁꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯏꯅꯥꯎꯄꯥꯅ ꯇꯧꯔꯝꯕꯅꯦꯕ ꯑꯩꯅ ꯀꯣꯜ ꯇꯧꯔꯝꯃꯣ ꯑꯩ ꯊꯣꯛꯑꯒꯦ ꯍꯥꯏꯔꯒ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯁꯥꯟꯅꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯏꯅꯥꯎꯄꯥꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯕꯣ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯑꯩꯒꯤꯗꯤ ꯔꯦꯟꯇ ꯏꯊꯟꯗ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯀꯩꯀꯩ ꯆꯠꯄ ꯈꯣꯠꯄ ꯑꯩꯒꯤ ꯔꯤꯍꯔꯁꯦꯜ ꯆꯠꯐꯝ ꯊꯣꯛꯄ ꯑꯣꯖꯥꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯅ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯔꯝ ꯂꯩꯇꯅ ꯃꯤꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗꯅꯀꯣ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯉꯥꯡꯉꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯁꯥꯎꯅꯤꯡꯗꯅꯀꯣ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨꯗ ꯈꯪꯉꯒꯦ ꯈꯣꯠꯂꯒꯦꯅ ꯑꯩꯈꯣꯏꯁꯨ ꯀꯣꯜ ꯇꯧꯔꯛꯄꯅꯦꯕ ꯔꯦꯟꯇ ꯍꯥꯏꯁꯦ ꯀꯥꯏ ꯖꯒꯥꯗ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯗ ꯇꯈꯦꯜ ꯂꯩꯕꯤꯒꯦ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯩꯕꯅꯦ ꯇꯈꯦꯜ ꯂꯩꯀꯥꯏꯗ ꯑꯣ ꯍꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯌꯥꯏ ꯑꯣ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯑꯒ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯤꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯌꯦꯕꯀꯣ ꯀꯣꯐꯤ ꯁꯣꯞ ꯑꯝꯗ ꯑꯩꯈꯣꯏꯁꯨ ꯐꯝꯃꯤꯕ ꯑꯃ ꯀꯔꯤ ꯗꯤ ꯁ꯭ꯃꯣꯛꯇꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ ꯍꯥꯏꯗꯤ ꯃꯥꯂꯣꯝ ꯍꯥꯏꯗꯤ ꯑꯣꯏꯔꯦ ꯗꯤ ꯁ꯭ꯃꯣꯛꯇꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯣ ꯗꯤꯁꯃꯣꯛ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯏꯗ ꯂꯩ ꯀꯩꯅꯣ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯑꯣꯜ ꯕ꯭ꯔꯤꯛ ꯍꯣꯝ ꯂꯣꯀꯦꯁꯟꯁꯦ ꯀꯥꯏ ꯑꯣꯄꯣꯖꯤꯠꯀꯤꯗꯀꯣ ꯋꯥꯏꯗ ꯑꯣꯏꯔꯤꯅꯣ ꯑꯩ ꯂꯩꯁꯤꯅ ꯇꯈꯦꯜ ꯂꯩꯀꯥꯏ ꯍꯥꯏꯗꯣꯏꯕ ꯑꯣ ꯍꯣꯏ ꯑꯗꯨꯏꯗ ꯁꯛꯇ ꯍꯥꯎꯗꯃ ꯉꯥꯏꯍꯥꯛ ꯂꯥꯛꯆꯔꯒꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣꯅꯦ ꯏꯌꯥꯝꯕ ꯕ꯭ꯔꯣ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯦ ꯌꯥꯏ ꯆꯥꯛꯈꯥꯎꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯗꯤ ꯍꯥꯠꯄ ꯇꯥꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣꯜꯁꯦ ꯍꯥꯏꯗꯤ ꯁꯣꯝ ꯀꯩ ꯍꯥꯏꯅꯤ ꯁꯥꯠꯇꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯣ ꯍꯥꯏꯗꯤ ꯁꯥꯇꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯥꯏꯗꯤ ꯐꯣꯟ ꯅꯝꯕꯔꯁꯤꯁꯨ ꯁꯣꯝꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯅꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯃꯆꯥ ꯑꯃꯇ ꯆꯥꯝꯊꯣꯛꯅꯁꯤꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯑꯩꯅ ꯉꯛꯏꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯀꯥꯟꯒꯤ ꯄꯣꯠꯇꯨꯗꯤ ꯐꯣꯟꯁꯤꯗ ꯑꯩꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯌꯥꯎꯔꯝꯗꯦ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯑꯩꯅ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯆꯣꯡꯊꯣꯔꯛꯄ ꯀꯥꯟꯗ ꯍꯥꯏꯐꯦꯠ ꯈꯪꯈꯤꯒꯨꯝꯗꯤ ꯇꯧꯋꯦꯕ ꯑꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯄ꯭ꯂꯦ ꯇꯧꯋꯤꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯁ ꯏꯌꯥꯝꯕ ꯀꯩꯗꯧꯕꯩ ꯄ꯭ꯂꯦ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯁꯨ ꯉꯥꯛꯇꯅꯤ ꯆꯍꯤꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯝꯇ ꯅꯠꯇꯦ ꯍꯣꯏ ꯆꯍꯤ 15 ꯃꯤꯁꯦ ꯑꯗꯨꯝ 16 ꯁꯨꯔꯕ ꯌꯥꯎꯕꯅꯦꯕ ꯍꯥꯏꯁꯤꯗꯕꯨ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗ ꯑꯗꯨꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯤꯁꯤ ꯃꯉꯥꯏꯔꯦ ꯀꯥꯏꯕꯗꯤ ꯅꯠꯇꯦꯗ ꯀꯔꯤ ꯀꯥꯏꯗꯩꯅꯣꯗ ꯋꯥꯔꯤꯅꯣ ꯉꯁꯥꯏꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯗꯥꯏꯔꯦꯛ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯂꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯏꯅꯥꯎꯄꯥꯅ ꯍꯧꯖꯤꯛꯁꯦ ꯇꯥꯃꯣꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯁꯨꯝ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝ ꯂꯩꯔꯤꯗ ꯀꯔꯥꯏꯋꯥꯏꯗ ꯑꯁꯤ ꯀꯔꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯗꯣꯏ ꯃꯔꯝꯁꯤꯅꯦꯅ ꯉꯛꯏꯁꯦ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜꯁꯦ ꯆꯃꯝꯅꯔꯤꯕ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯒ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕꯤꯗ ꯑꯗꯨꯝ ꯉꯥꯡꯉꯝꯃꯤꯅꯣ ꯄ꯭ꯔꯤꯌꯦꯡꯅꯤ
ꯈꯪꯗꯦꯗ ꯉꯥꯡꯉꯛꯏꯕ ꯋꯥꯔꯤꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯤꯅꯦꯅꯦ ꯈꯪꯉꯤ ꯑꯁ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯀꯔꯤ ꯇꯥꯔꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯨ ꯃꯥꯜꯂꯦꯕꯀꯣ ꯉꯥꯡꯉꯤꯁꯦ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤꯒꯤꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯃꯔꯩ ꯇꯧꯅꯕꯒꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯜꯂꯝꯃꯤꯁꯤꯅ ꯁꯣꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯔꯣꯡ ꯅꯝꯕꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯔꯣꯡ ꯅꯝꯕꯔ ꯅꯠꯇꯦ ꯈꯪꯅ ꯅꯝꯕꯔꯁꯦ ꯇꯧꯔꯤꯅꯤ ꯁꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯝꯕꯔꯁꯦ ꯑꯝꯇꯪꯒ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯃꯣꯏꯅ ꯅꯝꯕꯔ ꯆꯨꯝꯃꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯑꯕꯅꯤ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯅꯣꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯇꯧꯁꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯛꯂꯦꯕ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯀꯣꯜ ꯇꯧꯔꯛꯑꯝꯕꯒꯤ ꯑꯩ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏꯕꯒꯤꯅꯦ ꯀꯩꯅꯣꯝꯇ ꯌꯦꯡꯖꯒꯦ ꯁꯤꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯁꯤ ꯑꯗꯨꯝ ꯄꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯍꯧꯖꯤꯛ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯑꯣ ꯊꯥꯔꯛꯀꯦ ꯑꯗꯣ ꯊꯦꯡꯅꯗꯧꯔꯦꯅ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯔꯦ ꯁꯤ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯌꯥꯝ ꯊꯥꯖꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯆꯞꯇ ꯊꯥꯔꯁꯨ ꯊꯥꯔꯛꯑꯒꯦꯕ ꯍꯥꯟꯅ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯣꯏ ꯊꯥꯖꯔꯛꯀꯦ ꯊꯝꯃꯦ ꯊꯝꯃꯣ ꯀꯩꯅꯣ ꯊꯥꯗꯣꯏꯁꯦ ꯋꯥꯆꯞꯇ ꯁꯦꯜꯐꯤ ꯀꯥꯞꯄꯒ ꯄ꯭ꯔꯦꯡ ꯁꯅꯥ ꯁꯤꯗ ꯂꯥꯛꯑꯣ ꯁꯦꯜꯐꯤ ꯀꯥꯞꯄ ꯊꯥꯖꯤꯟꯁꯦ ꯃꯥꯟꯗ꯭ꯔꯕ ꯕ꯭ꯔꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯀꯩꯀꯥꯒꯤꯗꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯥꯔꯛꯑꯣ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯍꯥꯏꯗꯤ ꯑꯁ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯒꯤꯗꯣ ꯇꯧꯈꯤꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯉꯥꯛꯊꯠꯂꯦ ꯐꯨꯔꯛꯑꯅꯤ ꯅꯥꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯁꯤꯅꯀꯣ ꯀꯣꯜ ꯌꯥꯝ ꯇꯧꯔꯝꯕꯩ ꯆꯝꯅ ꯈꯣꯠꯂꯝꯕꯩꯗꯣ ꯉꯥꯡꯉꯛꯇ꯭ꯔꯣ ꯍꯣꯏ ꯆꯝꯃꯤꯅꯦ ꯃꯤ ꯆꯝꯃꯤꯁꯦ ꯐꯔꯤꯅꯦ ꯁꯨꯃꯥꯏꯅ ꯉꯥꯡꯊꯣꯛꯄ ꯀꯥꯟꯗ ꯑꯩꯗꯤ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣ ꯋꯥꯈꯜ ꯇꯥꯛꯇꯅ ꯍꯥꯞꯆꯤꯟꯕꯤꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯜꯐꯤ ꯃꯤ ꯈꯣꯟꯖꯦꯜ ꯈꯔ ꯐꯥꯒꯟꯕ ꯉꯝꯗꯕꯩ ꯑꯣꯏꯕ ꯐꯩꯅꯤꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯗꯤ ꯉꯖꯥ ꯐꯥꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯨꯜꯂꯛꯄꯩꯅꯦ ꯚꯤꯗꯤꯑꯣ ꯄꯨꯟꯗ꯭ꯔꯁꯨ ꯅ ꯏꯃꯥꯟꯅꯕꯗꯤ ꯂꯣꯏ ꯐꯥꯏꯕꯣ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯁꯤꯟꯁꯦ ꯁꯤꯒꯤ ꯄ꯭ꯔꯦꯡꯁꯤꯕꯨ ꯃꯥꯟꯗ꯭ꯔꯕꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯅ ꯃꯈꯩ ꯚꯤꯗꯤꯑꯣ ꯅꯝꯃꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯅꯝꯃꯣ ꯅꯃꯨꯅꯦ ꯆꯠꯄꯗ ꯇꯣꯛꯑꯕ ꯇꯣꯝꯊꯤꯟ ꯃꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯆꯥꯗꯁꯨ ꯂꯩꯔꯦꯀꯣ ꯒꯦꯡꯁꯇꯔ ꯍꯧꯖꯤꯛꯀꯤ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯗꯣ ꯗꯁꯟꯗꯣ ꯁꯧꯕꯤꯗꯧꯕ ꯑꯩꯈꯣꯏ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤꯅꯦꯕ ꯁꯥꯎꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯌꯨꯇ꯭ꯌꯨꯕ Entertainment, YouTube ꯇ ꯍꯧꯔꯛꯏꯕꯅꯤꯅꯀꯣ. ꯑꯗꯨꯒꯤ ꯁꯨꯝ ꯄ꯭ꯔꯦꯡꯗꯣ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯕꯅꯦ. ꯑꯗꯣ ꯍꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯡ ꯍꯩꯇ꯭ꯔꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯅꯩꯔꯛꯑꯒꯦ ꯍꯣ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯀꯅꯥꯅꯣ ꯂꯣꯏꯁꯜꯂꯣ. ꯈꯪꯉꯝꯃꯗꯧ ꯃꯥꯜꯂꯦ ꯅꯠꯇꯦ ꯀꯅꯥꯅ ꯁꯤꯅ ꯉꯥꯏꯈꯣ ꯅꯝꯃꯁꯦ ꯑꯩ ꯀꯩꯅꯣꯒ ꯀꯩꯅꯣ ꯇꯧ ꯑꯣꯅꯦꯗꯣ ꯎꯅꯣ ꯀꯅꯥꯅ ꯀꯣꯜ ꯇꯧꯔꯤꯗꯨꯕꯣ? ꯍꯜꯂꯣ ꯊꯥꯕꯤꯈ꯭ꯔꯕꯣ ꯍꯜꯂꯣ okay. ꯊꯥꯖꯔꯒꯦ ꯄꯥꯏꯕꯤꯌꯨ ꯑꯗꯨꯝ ꯐꯣꯟꯗ ꯄꯥꯏꯕꯤꯔꯖꯥꯅꯤ ꯊꯝꯒ꯭ꯔꯣ. ꯅꯝꯕꯔ ꯋꯥꯖꯈ꯭ꯔꯦ ꯅꯠꯇꯦ ꯀꯩꯅꯣꯗ ꯅꯝꯕꯔ ꯁꯦꯚ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯕꯥꯂꯣꯏ ꯐꯣꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯍꯦ ꯑꯣꯏꯕ ꯅꯠꯇ꯭ꯔ ꯁꯣꯝꯅ ꯃꯦꯁꯦꯖ ꯑꯃ ꯍꯥꯟꯅ ꯊꯥꯕꯤꯔꯛꯀꯦꯔꯥ ꯃꯤꯡꯁꯦ ꯀꯩ ꯍꯥꯏꯅ ꯁꯦꯞ ꯇꯧꯒꯦ ꯇꯣꯝꯊꯤꯟꯗꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯇꯣꯝꯊꯤꯟ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯇꯣꯝꯊꯤꯟ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯇꯣꯝꯊꯤꯟ ꯍꯥꯏꯖꯤꯜꯂꯦ ꯂꯥꯡꯉꯣ ꯊꯥꯕꯤꯔꯛꯑꯕꯣ ꯌꯦꯡꯖꯔꯤ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯍꯜꯂꯣ ꯁꯅꯥ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯇꯣꯝꯊꯤꯟꯅꯦꯌꯦ ꯅꯝꯕꯔ ꯁꯦꯚ ꯇꯧꯋꯦ ꯀꯃꯥꯏꯅ ꯑꯣ ꯁꯤ ꯑꯣ ꯃꯥꯅꯦ ꯊꯥꯖꯔꯦ
타자가면 여러분이 여러분이 담하게 그래 나무 태어나래 놈이 가면 또 딘게 lấy nông gặp bấm 나만 매티워 까라이 과가 있는 놈이 가면 Mày gặp không thì dùng nào nè kì. 많이 좀 나네 À khôi miêu dùng nào nè kì. 아씨 마기 구이게 지금 Thằng mà nè mì. Chỉ đi bị gì cũng được nè. 디비 탐브라 나이 디비 탐브라 Chỉ là đi bị thầm ra. 아코이 잼 장난 아두네 지 우런 뭐이바 아코이 잼 장난 또 시다보 까나 강도냐 아이주 강제 까나노 아이고 까나노 마이 디비다 Lúc yêu là đi bị thầm. 아씨 Mới xài chứ. 뭐이 잘 만들었니 뭐지 그 지금 비누는 내내 어디 다들 야로 예 Bia tua tua ra. 코피라이트 짠 나대 타드 나대 마 강디 강해봐 브레인 떠리 이제 거의 강대 강해요 아도 마이 암딱 좀 강이요 와 이제 강하면 짬디 짬만 Nãy còn gì nữa cái nào không thì nó. 강한 뭐야 아이 권이 Wow, nãy còn gì thì mình không buồn nè. 강호이 강다발 Bobby còn gì thì không hoài à. 아이 그는 아이 아이 머리 사니 Nãy dem xem thì nãy dem xem rồi. Mà thì tôi mai normal thì ngang 아이 시험도 막건 많은데 Andy. 셈다 왜 또 그러봐 Cái khác kia này mà nãy cái gì. 아이 그는 막에 셈다 또 그러봐 나 사도 이거 봐 먹는도 꾸이라고네 한다 그래가지고 그냥 떠오래 와 강다 보네 봐 Mẹ sẽ ý gì. Tại pink. Ting. Ai ting. Lạ nhỉ. 94 요동안에 딱 뺀이지 Tại sao mua là cái gì? 나 메시지 사용이니 Ai nói tại sao mua là cái này nè. 아이 딸려 고박사 아니 폰도를 권티 티가 하면 강 그래도 우리 강도 있노 다산도 파업네 뭐 너는 강도 배워안 À người 나 này. 하겠다 앵그리 야 이거 영어 가자라 영수 최고요 그거 위 Excuse me, boss. You have a text message. Ai cái six sense này khác nghe rồi nhỉ. Nuôi gì khác. Ai hai cái này ai 또 khác nghe. 뭐뭐 야우리 강행가 사이나 이라이 라이너 떡지도 Ai khác cho cái này ai đi khác nhiều khác à. Ông tôi không biết đâu. 아 이게 six sense 내 강행이지 아이기 포르쉐인지 야보 할로 다 사도 아이기 야 세대 거기 사비엔 sense 나무가 아이 내가 사내 강하면 내가 그래서 미지가 나는 어디 강도 봐 있다라 난도 샤워불나 사오게 너 지금 유튜브 비디오 좀 남만해봐 아도 좀 다가라게 야니나 타갈로 고주 거기 나우는 떠오르고 나가이네 봐 고주 나나우주 아파워 땅 이함보이다 이함바다나 민쳇 아파바 파자바 미네게 해기로 바다간 누시바 레tum는가 톰님바 아두고 민 아도 자선다 그노 khara 사오락거든 깜 사오락대 봐 아이 사오 아이 트레이 지가 아이씨 Ai chết là ai chết. Alo. Nó prank tôi đấy. 과이들 까이드네 원래 이비리다 타켈레 가이다 아고 라차라게 디스목다 팜미 밤에 버창이야 팜데버기 너네 형도 힘들래 Không muốn bấm mi. ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕ ꯑꯝꯗ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕ? ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕ ꯗꯥ ꯆꯥꯗꯣꯏꯗꯣꯏꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦꯅꯦ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯅꯣꯏ ꯑꯁ ꯀꯗꯥꯏꯗꯩꯅꯣ ꯗꯥ ꯆꯥꯗꯣꯏ 그래나 ꯍꯣꯏ ꯗꯥ ꯆꯥꯗꯣꯏ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯁꯥꯡꯈ꯭ꯔꯅꯤ ꯊꯝꯃꯦ ꯅꯣꯡ ꯃꯇꯥꯡ ꯆꯥ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ 오케이 아무 카이라게 ꯊꯝꯃꯦ ꯃꯌꯥꯝ 사오락거든 하라가 사오락더라 해도 ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗ ꯇꯧꯔꯨꯕ ꯑꯣꯏꯔꯝꯃꯣꯏꯗ ꯑꯁ ꯑꯗꯨꯗ ꯉꯥꯡꯒꯗꯕ ꯈꯣꯟꯗꯥꯁꯤꯡꯁꯦ ꯃꯌꯥꯝ Anh muốn tao đó mới rồi ngang cái đó English mi. ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯩꯇꯕꯒꯤꯅꯤꯀꯣ 하이즈 많이 ꯈꯪꯗꯕ. 누가이비죠 khara 와ꯠ람마니 아이 좀 강해 ꯃꯤꯗꯧꯅ ꯍꯩꯔꯝ ꯇꯥꯔꯗꯤ 미도나 하이름 따라게 미 하이 레이바 미 khara 사원바 왕앙상한테 사원바 Aku 레이바 prank je logic kau tu tahu kira ba. 많이 로직 야는 끔 khana기는 따고 시 암니 이제 khana 잼 야대와 아이냐 봐서는 하이보다 ꯊꯥꯠꯂꯛꯀꯅꯤ ꯑꯩꯁꯨ ꯀꯗꯥꯏꯗꯩꯅꯣ ꯇꯞꯁꯤꯜꯂꯒ ꯁꯤ ꯉꯁꯥ이 ꯀꯣꯜ ꯇꯧꯔꯝꯕ꯭ꯔꯥ ꯇꯧꯁꯤꯜꯂꯛꯏꯗꯨꯗꯤ ꯑꯗꯣ Aina ꯁꯤ pi ba ꯌꯥꯎ, idea tu ꯂꯣꯟꯅ tahu ꯌꯥꯎ. ba. Aina pi ba idea tu tahu Kari ba. nang- kari nang kari bidana Aina ni kena tahu jai kini ba. Hello. tum ꯇꯧꯗ꯭ꯔꯥ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯀꯣꯛꯇꯅ ꯄꯤꯕ ꯑꯗꯨꯅꯦ ꯑꯗꯨꯗꯤ Sawan tu boleh. ꯍꯣꯏ ꯃꯌꯥꯝ ꯁꯤ Aja jeng kau tu sentuh boleh. ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ 바이